ꯂꯩꯀꯣꯜ ꯂꯤꯡꯈꯠꯄꯗ ꯑꯩꯅ ꯑꯆꯧꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯃ ꯂꯧꯔꯒ ꯑꯩꯅ ꯆꯦꯟꯖꯒꯦ ꯍꯥꯏꯅ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯗ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯣꯖꯥ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯃꯥꯒꯤ ꯂꯩꯀꯣꯜꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯏꯗꯤꯇꯔꯁꯤ ꯃꯥꯅꯁꯨ ꯑꯣꯏ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅꯁꯨ ꯍꯥꯏꯌꯦ ꯀꯩꯅꯣ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗ ꯑꯃꯁꯨꯡ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔꯤ ꯕꯤꯅꯣꯗꯤꯅꯤꯗ ꯃꯩ ꯆꯨꯕꯤꯕꯗꯒꯤ ꯂꯩꯀꯣꯜ ꯂꯩꯕ ꯁꯥꯏꯠꯇꯒꯤ ꯁꯪꯁꯊꯥꯟ ꯑꯁꯦ ꯑꯣꯏꯈꯤꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯤꯗꯁꯨ ꯌꯥꯎꯏ ꯑꯩꯁꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯏꯔꯛꯏ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏꯅ ꯑꯥꯎꯠꯕꯨꯛ ꯄꯥꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯛꯏ ꯑꯗꯨꯒ ꯑꯥꯎꯠꯕꯨꯛꯀꯤ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯁꯨ ꯆꯤꯟꯐꯥ ꯄꯨꯔꯛꯏ ꯑꯗꯨꯒ ꯏꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯤꯗꯤ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯃꯦꯒꯥꯖꯤꯟ ꯗ ꯁꯩꯔꯦꯡ ꯋꯥꯔꯦꯡ ꯃꯌꯥꯝ ꯑꯃ ꯋꯥꯔꯤ ꯃꯆꯥꯒ ꯌꯥꯎꯔꯛꯄꯁꯦ ꯃꯁꯤꯗꯒꯤ ꯑꯩꯅ ꯁꯩꯔꯦꯡ ꯏꯅꯤꯡꯉꯛꯑꯦ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯁꯩꯍꯧꯁꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯏꯔꯛꯏ ꯃꯁꯤ ꯀ꯭ꯂꯥꯁ 7, 8 ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯝ ꯈꯣꯠꯄ ꯑꯗꯨꯝ ꯍꯧꯔꯛꯑꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯂꯛꯄꯗꯤ ꯃꯥꯡꯈ꯭ꯔꯕ ꯏꯁꯩꯒꯤ ꯁꯨꯔ ꯍꯥꯏꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯊꯥꯔꯕ ꯃꯇꯨꯡ ꯍꯥꯏꯗꯤ 10ꯗꯗꯤ ꯂꯣꯏꯅ ꯏꯕ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯉꯛꯏ ꯐꯣꯡꯅꯤꯡꯕꯒꯤ ꯏꯊꯤꯜꯁꯤ ꯀꯅꯥꯅ ꯄꯤꯒꯦꯅ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯒꯤ ꯏꯗꯤꯇꯔ ꯄꯤ ꯀꯣꯛꯉꯥꯡ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯃꯥꯒ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯆꯥ ꯑꯣꯏꯅꯥꯝ ꯏꯕꯣꯆꯧ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯛꯂꯣꯔꯒꯤ ꯃꯥ ꯑꯣꯖꯥꯅꯤ ꯗꯤꯟꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯔꯤꯇꯥꯌꯔ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯤꯟꯅꯕ IS ꯀꯥꯡꯖꯝꯒ ꯑꯗꯨꯅ ꯃꯣꯏꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯐꯣꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤꯃ ꯃꯣꯏꯅ ꯄꯤꯔꯒ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯁꯩꯒꯤ ꯁꯨꯔꯁꯤ ꯃꯁꯤ ꯐꯣꯡꯉꯛꯏ ꯑꯗ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯇꯝꯗꯨꯗꯗꯤ ꯏꯄꯥ ꯄꯥꯕ ꯂꯥꯏꯔꯤꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯁꯩꯔꯦꯡꯒꯤ ꯏꯇꯤꯍꯥꯁꯇ ꯑꯅꯤꯁꯨꯕ ꯐꯤꯗꯥ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯔꯨꯗꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯗ ꯈꯪꯉꯛꯄꯒꯤ ꯋꯥꯅꯤ ꯏꯍꯥꯟ ꯍꯥꯟꯕ ꯃꯅꯤꯄꯨꯔꯤꯒꯤ ꯁꯩꯔꯦꯡꯗ ꯂꯩꯔꯝꯃꯤꯁꯤ ꯈꯣꯏꯔꯥꯛꯄꯝ ꯑꯅꯟꯗꯤꯅꯤꯒꯤ ꯁꯖꯤꯕꯨꯒꯤ ꯂꯩꯔꯥꯡ ꯍꯥꯏꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯅꯤ ꯑꯗꯨꯒ ꯑꯩꯒꯤ 1975ꯇ ꯐꯣꯡꯕ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯐꯣꯡꯕ ꯃꯥꯡꯈ꯭ꯔꯕ ꯏꯁꯩꯒꯤ ꯁꯨꯔꯁꯦ ꯃꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯂꯥꯏꯔꯤꯛꯅꯤ ꯑꯗꯨꯒ ꯃꯁꯤꯅ ꯑꯅꯤꯁꯨꯕ ꯐꯤꯗꯥ ꯐꯪꯉꯤꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯗꯛ ꯑꯩꯒꯤ 50 years golden jubileeꯁꯦ ꯁꯦꯞꯇꯦꯝꯕꯔ 1975ꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯁꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯄꯣꯛꯄꯅꯤ 57ꯗ ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯈꯤꯕꯁꯤꯅ 1975ꯅꯤ 75ꯁꯤꯅ ꯍꯟꯗꯛꯀꯤ 2025ꯁꯤꯗ 50 years ꯁꯨꯕ ꯑꯩꯒꯤ ꯏꯄꯣꯛ ꯊꯥꯁꯨ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯔꯤꯕ ꯑꯩꯒꯤ 50 years golden jubileeꯁꯦ ꯃꯁꯤ ꯇꯧꯈꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯇꯧꯈꯤꯕꯒꯤ ꯁꯥꯡꯉꯕ ꯋꯥꯔꯤ ꯂꯩ ꯑꯗꯨꯕꯨ ꯑꯩ ꯇꯦꯟꯁꯟꯅ ꯍꯥꯏꯔꯕꯗ ꯒꯣꯜꯗꯟ ꯖꯨꯕꯤꯂꯤꯁꯦ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯃꯥꯒꯤ ꯁꯦꯃꯤꯅꯥꯔꯒ ꯇꯧꯕ ꯀꯔꯤ ꯀꯔꯥ ꯇꯧꯕꯁꯦ ꯁꯤꯔꯒ ꯍꯦꯛ ꯇꯧꯋꯦꯕ ꯑꯗ ꯑꯌꯥꯝꯕ ꯅꯨꯄꯤꯁꯤꯡꯗ ꯅꯨꯄꯥꯗꯗꯤ 4-5 ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯥꯏꯕꯝ ꯅꯕꯀꯤꯁꯣꯔ ꯍꯣꯏ ꯑꯗꯨꯒ GC ꯇꯣꯡꯕ꯭ꯔꯥ ꯑꯗꯨꯒ ꯖꯣꯔꯦꯆꯟꯗ꯭ꯔ ꯁꯟꯅꯤꯁꯝ ꯑꯗꯨꯒ ꯑꯇꯩ ꯈꯔ ꯂꯩ ꯑꯗꯨꯒ ꯅꯨꯄꯤꯗꯗꯤ ꯏꯃꯥꯁꯤ MK ꯕꯤꯅꯣꯗꯤꯅꯤꯒꯤ ꯃꯥꯒꯤ ꯁꯦꯃꯤꯅꯥꯔ ꯑꯃ ꯇꯧꯈꯤ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯑꯩꯁꯤꯅ ꯑꯅꯤꯁꯨꯕ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩꯅ ꯈꯟꯖꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛ ꯑꯩꯍꯥꯛꯁꯤ ꯂꯤꯇꯔꯦꯆꯔ ꯈꯛꯇꯗ ꯅꯠꯇꯅ ꯐꯤꯂꯝꯁꯨ ꯊꯋꯥꯏ ꯌꯥꯎꯏ ꯙꯔꯃꯥꯁꯨ ꯏ ꯑꯉꯥꯡꯒꯤ ꯁꯥꯍꯤꯇ꯭ꯌ ꯑꯗꯨꯒ ꯑꯇꯩ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯀꯔꯤ ꯀꯔꯥ ꯃꯌꯥꯝꯁꯤꯃꯁꯨ ꯑꯩꯅ ꯇꯧꯕꯅꯤꯅ ꯃꯗꯨꯒꯤ ꯖꯦꯅꯔ ꯃꯌꯥꯝꯗꯨꯗ ꯑꯩꯒꯤ ꯑꯥꯔꯇꯤꯀꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯦꯄꯔ ꯔꯤꯗꯔ 9ꯅ ꯇꯧꯔꯦꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯦꯃꯤꯅꯥꯔꯁꯤꯃ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯃꯁꯤ ꯑꯩꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯤꯔꯒ ꯇꯧꯕꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯏꯁꯥ ꯂꯩꯔꯤꯉꯩꯗ ꯇꯧꯖꯍꯧꯕꯅ ꯐꯔꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯈꯜꯂꯦꯅ ꯍꯥꯏꯔꯒ ꯁꯦꯃꯤꯅꯥꯔꯁꯦ ꯇꯧꯖꯕꯅꯦꯅ ꯑꯩ ꯑꯁꯨꯝꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯁꯤꯗ ꯑꯩꯍꯥꯛꯁꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯒꯤ ꯏꯍꯧ ꯃꯌꯥꯝꯁꯦ ꯃꯁꯤꯃ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯥꯝꯃꯛꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ BSc ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛꯁꯤꯃꯗꯤ ꯃꯦꯇ꯭ꯔꯤꯛ ꯂꯣꯏꯔꯒ ꯐꯣꯡꯈꯤꯕꯅꯤ 75ꯁꯤꯗꯗꯤ ꯑꯩ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯕꯅꯤ 74ꯗ ꯑꯗꯨꯅ 75ꯗ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯅꯣꯚꯦꯜ ꯀꯔꯤ ꯀꯔꯥ ꯃꯌꯥꯝ ꯑꯃ ꯐꯣꯡꯉꯛꯑꯦ ꯃꯊꯪ ꯑꯗꯨꯒ ꯑꯩꯁꯤꯅ
matamsida akhoi Saraswati puja se yam chauna taweba Saraswati puja sida Sanskrit ki slok mayam ama gari da jeep amda tawrega Saraswati puja gi slok mayam se ai thira I law khotba se asmaina ai law dana ga tawdana khotana tawre ade sumaina khara movement khara lerpasina ai si 1975 tagi su machali masu yawrpa machali masu yawbunina mayamgi kenosida ihawsida kharasu thawai yawjaba ama oina hawri aduna aina BSc pass tawraga law college tawba matamsida law college khigi LMS law college si keno tawi government college oideba government college oidabaduda government college oinana baina akhoi mayam si khigi keno tawi general secretary president aduga executive mayam si vote lepe ada vote lepe sida aisu vote lepe nupa mariga aiga contest tawbada aina ama helaga kare adagidi aina law college to matam sida akoigi nupi gi oja amtanga yawdabase masi akoina lamtu chapadaga yam nungaitaba ma oyeba aduna nupi gi oja hapiu ga haidana nupi oja si ahi matam sida ahanbo oina hapae aduga college government college oinana ba hotnabada kenosi aisi jail da 45 days numit nifu mangani leide jail sida matamduda leibase akoigi satra satri mayam ama nupa na nupa rongbi group ta nupi na nupi rongbi sidaisda naharongi ihogsu matamduda yamna kanba matam oi akoi susila hoi kari hoi purnima hoi akoi si jail da punna kajaw amada leirei matamduda aina aigi singsang lapagi sanari haina novel se masima jail manungda leiringai da 45 days sida aina eeba haugalapani loibadi yumda loisali do haidiba laiksi tawi adagi amana Saraswati puja tawbasida akoi matam sida lai matada tawdana masida tawbase tawrugumsi gan haidana akoi matam sida paisa si handu halle koi sports ki paisa andagi Saraswati puja ki paisa leiba mayam se principal da tawrega handu halle aduga aina yamna akoigi nokningba haigadra keno tawba haigadra aisi koi lairik tambasida khara adum warai lairik tambasida law college tamakpasida lairik asi leiba khara ngamakteba aduna aina koi principal si oja jaljin awai masida aina oja da draka samathai student board fundagi ai paisa se koi tangkhai ama tawarsu fi se thien biganu haidana aisi chi thaiba port panje masi aina Imphal college da tamingi desu isiega iga tamingi desu student port panje mi mayam di thanadi adubo ai di masi thare tharaga phi se isiega iga tamakpada ai keno phi thirakte aduga mana belo khar matungda aina mu phi thirakma aduga law college da mu tamakpasidana student port pandagi ai pesa PBU pe akoigi aigi keno se akoigi phi se tabiu ga ina tawna anmanaga tawre paisa su tabi aduga akoigi Saraswati puja gi paisa se masima handue adu 45 days lerkan da government na akoigi government college si law college government college oirani haina radio da laukthokpa adu laukthokpa numitu dagi akoi si jail dagi tholai adu thoamdai sida aina leitum mamaga tung hanaga langame ai amona jende di changroi ko handak changi besina ne ahan ba masung aroiba oirage aduna leitum sina aigi padaba pandamak saknarasi gan hairaga leitum mamal langjillaga anmaina aisi tholai koi satragi ihosida sumain tawre aina koi tawrupase lekol si lekol gidi achauba asangba wari mane aigi ifamdadi lekol se mai singama omdona lekhibani karmaina lekhige haibabu aina cultural forum na phongba Manipuri nupi aibi singi khangatlaba wari macha haina ama aduda aina editor oyeba aina editor oiba matamsida saite gi mana pibasi aikoigi imasi MK Binodini natana saite academy award si amata phangdeba matung tarak pasi ama bo phangdaba yam sang na gap si leiba adaida aina kari haina haigebo magi kenosida prepare sida aigi warul sida editor gi warul sida aina Manipuri saite da mana pibagi matang dadi nupi aibi singdi ikhan khana bidi haiba wahi makan yawba
Masi yaubasida chumnengba nongmai panditna aigi wahise quote tawraga koi khabar da phongeba khabar da phongpasida aisi khara thina hai haidi saitagi mana phangba haibasi koi quota dongna 30% quota pibiu gaina ne koi rajniti gi tawban maine hekta tawba yaba pot nate masidi aduna subadani na mana phangdana tawri bani gaina haibasida aisi khara thina hairakpasida aiju wakan yam nungaiteba aisi thawai nungaitedana aina aigi husband da Kondram Dorendro haisi masi koi Buddhist college gi ojani mamonda aina tamme aigi nungaitebasi sumaina tawbasidana adegi di aina oja Pramodini gi manaksida sale aigi akoi oja akoi ni chi sale sumaina tawini oja aisi thawai yamna nungaitena adegi aigi marup hawam saitabati haina amalai aingondagi halli aina de mamonda iseti haina kawi ada masiga aiga cultural forum gi members se akhoi ni ma oyeba akhoi ni ma oibada akhoi gi forum gi member gi keno se meeting se lo salam dai warep lauram dai matam duda thenge haidana nakoi chatlo hana akhoi ju thengabani na chatlagi haidana thengna de koi yam mammaga halakpa duri nungai tabani na thenga kanda akhoi ni na he wari sai karmai sagebo as akhoi chu ne nupi ngata goi ba sangsthana ma lingkhalle harga nganta na meeting si tawraga akhoi nupi gi sangsthana ma de akhoi lingkhachi hana wari si sageba si sagibasi wakhal de lekhibani wakhal de damak leiraga thabak oina di pangthokpa natte adagidi kuirabagi tungda adumaina khankhiba wakhal asina amuk oja to minute cherak pachida aigi ngasagi sauningamba nungaitaba pudamakto madu kenosida kogi nupi ngatagi sangstan se lingkhatlage hana aina pungingda khalleba aduna hawam saitapati ga ega chali akoi oja ga chalo matungda adagi oja jamini chali adai imasi manaktaga chattana akoi oja Pramodini na ayamba insist tobi di contact tobudi imasi hoidi akoina contact toba ngamte angang su oibenina adna mana telephone da wari sadana sumaina nupi gi oiba sangsthana ma lingkhachi na angang gai lai anu Subadani hoi kari hoi tawnana haina tawi aduga article sigi matungda aiba mayamna ibiraki akhoi oja Pramodini na ibi morok masinghaga mekhaina ba aidana adegi memchaubi irai adegi benubala rendo haidana sumaina makan gi article si iraeba adi achoba wathu ama oiredana haidi hairibasina aduna aigi thamoidadi mai singa ma omdana leibaga chapmanabanina lekol lingkhatpada aina achoba initiative ama lauraga aina chenjage hana oja Pramodini da eba ada oja Pramodini na magi lekon gi yanhanba editor si mana su oi Mercedes da mana so haye keno Kshetrimayum Subadani na koi aingonda amasung Maharaj Kumari Binodini da mai subi bedagi leko laiba site gi sangsthana se oikhibani hana koi magi editorial si da su yawe anmai tawdana lekol si lingkhatle aduga ming thonbagi matang sidi ahamdedi women voice na kaurame kogi nupi singi khonjel haina sumaina ade masi khara phajabate haina October gi tang ahum da phamkhiba meeting du October gi tang 38 2001 se masida mayam gi oiba ma phamme na haraga kogi lekol gi maming si punara o kari kogi women voice tu phajadramnina haibada aina oja Pramodini manakta chalerga oja akhoi sangsang se nongna sengbi doripse sigi maming tara mukta ibiraga piu haibda mana ming tara si ira pirakpada leimron khorje kol si yawba aduna mayamna masi leimron khorje kol si asambida leko leina kaurasi hana ani suba mipam tang 38 gi 2001 gi October 38 sida akhoi lekol gi ani suba mipam da leimron khorje kol leko leba sangstan se maming tholaga executive seme ai isamak founder secretary oire imasina founder president oire oja jamini na akoi founder vice president aduga art and culture gi director isema Surojini na akoi treasurer oiraga asmai tawna lekol se semki lekol sema matung dani aina oja tombi se
ngasi phawada aina asuki matik aina thamoi sida thagatjai maramdi mana aibu cheiramdragadi lekol se thoamoi hana aina khanjajayeba aduna punsida China kon ama phangdanadi karuma thabak ama tawrakpada mai pakande aduna mase aingondadi ngasai mai sing ombaga chap manana lekhibani na lekol se hojikti mai paktana sehi kun mangagi silver jubilee handak tawkre masi aingonda yamna nungaiba yamna penjaba aduga ojaton bibu so aina thamoida chena akhigi thagatjaba aduga ikai khumnaba utjaba aigisu oja oiba adugumba ojani admaina ina mabu ikai khumnaje hojikti lekolda nupi members se sani gi matakta leire record ngi program ama tawa matamda nupi mayam handaki silver jubilee da nupi masingna yamna yamki aduga lekolda hojikti khoi mana saite academy award phangba kaya ma yaure state award phangba kaya ma yaure adagi angangi bal saite puruskar award phangsu ai phangre aduga ai mamangda sanahanbi magi su phangre adno lekolda hojiti awardee mayam ama thogle aduga ano noba ami mayam ama khoi lekona semgatana khoi lairik iningaga phongdi phongmangam jadaba leiba mayam asisu lekona chingthoktana kari kara tawdana hojik sidi lekol si mapal mara tadana mahiya laba adugumba upalama oire aduga lekonda yauriba misingsu idi ayamana changjang lawa mi mayamamsu yawgirai aduga naunasu akhigi member oigi habase leptana lekolda hojiksi lai aduna yamna singthaningai oiba akhigi manipurda leiriba akhigi nupi singdagi oiba sangstan lekol se khwaidagi maming satpa adugumba nupi singdagi oiba sangstan ama oina hojik leiri lekolda yaugena hairagadi aikhoina lekolda yauriba mise ayambanadi khoi lairik ibi singni aduga idragasu saita da thawai yaujaba saita da punsi se kathok charage ga haina leijaba adugumba kangbu khudimak aikhoi lekolna welcome tawi nupi amacha angang laagasu ama laagasu maduda aikhoina yamna khenaba ma angang oimaliga haibadu madu thoidona leite du lekolda interested person nupi di oibata ba akhoi khudimak akhoi lekolna akhoi welcome adum tawi aduga lekolgi tawriba thabak thauram mayamda seminar tawi symposium tawi minda arthar tawi adagi lebaki issue mayam sida lekolna thabak mayam ama pangthorai seminar akhoi feminism in Manipuri society gaisi lekolna ihan hana feminism si leibra leitabra manipurda ga haibasi lekona silaga ihan hana tawbani aduga akhoi mapandagi hek lekol lingkhatpaga EJCC Kolkata dagi paisa si senthang si lawi adu mathang mayam ama tawre harga lekol se hojikti kari hani nomagi chawkhalakpa adugumba nupi singi sangstan ama oiri aduga recurring grant su phange mai helin khalakpaga akhoi lupa lakh ama art and culture dagi akhoi grant su phangi hojik su phangi agi lekol gi kenosi dadi sumaina ai thamjabe malem atia si aingwanda angpa ma oi haijeningi maramdi ai igena ikhiban nataba ai si khabar gi columnist oibasi to urabani maramdi kari noibu ai si social welfare department sida DPO district program officer si office taru purakba akoi CDPO kam DPO animasi oilana ai si Imphal East West Jiribamgi sumaina akhoi office taruk si porakuna maram oidana khabar ga amate iba ngamdeba pension phangaba matam sida loyana ingon hai chema pension ju phange ana khabar da khara ibiro hain haiba ada aina karibu isino mamangai dedi adum matam gi I pau mayam do adum I khiba hojiti kari mu I doino haina aisi khanbam khangdena laiba matam sida ama khangde ama hete ibiro ai ise ma yaudedana ai khabar ga se chitrabani ga kaina haijindana aingonda iningnaba potsi loyana yam tawba adaidi amu kenosi iba loibirabra haina amuk thaurakpasida aina numitugida aigi atia hana hairaga chena mari khak aina iyeba
ꯑꯩꯒꯤ ꯑꯇꯤꯌꯥ ꯍꯥꯏꯅ ꯍꯧꯋꯤꯀꯣ ꯋꯥꯔꯤꯁꯤ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯗꯣꯏꯅꯣ ꯀꯥꯏꯅ ꯑꯃꯠꯇ ꯈꯪꯗꯦ ꯑꯩꯒꯤ ꯑꯇꯤꯌꯥ ꯍꯥꯏꯁꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯂꯥꯏꯔꯤꯛꯁꯤ ꯆꯦꯅꯥ ꯃꯔꯤꯁꯤ ꯏꯕ ꯍꯧꯈ꯭ꯔꯦ ꯆꯦꯅꯥ ꯃꯔꯤ ꯃꯔꯤꯗꯩ ꯇꯔꯨꯛ ꯑꯁꯨꯃꯥꯏꯅ ꯁꯨꯝ 이ꯔꯛꯄꯁꯦ ꯊꯤꯝꯒ ꯑꯝꯇ ꯂꯩꯇꯦꯀꯣ ꯑꯗꯨꯝ ꯍꯦꯛꯇ ꯁꯥꯒꯠꯂꯒ ꯍꯦꯛꯇ 이ꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯃꯔꯤ ꯁꯨꯝ 이ꯈꯤꯕꯗꯨꯅ ꯄꯦꯖꯁꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯃꯛꯇꯅ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯁꯥꯡ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯅꯣꯚꯦꯜ ꯑꯃ ꯑꯣꯏꯔꯅꯤ ꯀꯥꯏꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯅꯣꯚꯦꯜ ꯏꯒꯦ ꯀꯥꯏꯅ ꯈꯜꯂꯨꯕꯒꯗꯤ ꯅꯠꯇꯕꯗꯣ ꯑꯗꯨꯝ 이ꯈꯤꯕꯗꯨꯅꯦꯕ ꯀꯣꯂꯣꯝꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗ ꯑꯩꯈꯣꯏ ꯔꯥꯏꯇꯔꯁꯤꯡꯗꯅꯦ ꯑꯉꯛꯄ ꯑꯃꯈꯛꯇꯤ ꯂꯩꯌꯦ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅꯗꯤ ꯑꯃ ꯈꯟꯕ ꯑꯩꯅ ꯁꯤꯒꯨꯝꯕ ꯑꯃ 이ꯒꯦꯅ ꯄꯨꯛꯅꯤꯡꯅꯗꯤ ꯈꯟꯕ ꯑꯗꯨꯒ ꯀꯣꯂꯣꯝꯁꯤꯅꯅꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯨꯈꯤꯕ ꯑꯩꯒꯤ ꯑꯇꯤꯌꯥꯁꯤ ꯑꯩꯅ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯣꯏꯅ ꯁꯥꯒꯠꯈꯤꯕꯅꯤꯀꯣ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯍꯥꯏꯅ ꯂꯥꯛꯑꯦꯕ ꯃꯥꯂꯦꯝꯁꯤꯅ ꯃꯔꯨꯑꯣꯏꯕ ꯂꯥꯛꯑꯦꯕ ꯑꯩꯅꯗꯤ ꯍꯦꯔꯣꯅꯤ ꯀꯥꯏꯅ ꯁꯥꯒꯠꯆꯈꯤꯕꯗꯣ ꯑꯩꯒꯤ ꯀꯣꯂꯣꯝꯅ ꯄꯨꯊꯔꯛꯇꯅꯅꯦ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯂꯥꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯏꯕꯅ ꯍꯦꯛꯇ ꯅꯤꯡꯈꯥꯒ ꯇꯝꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯀꯣꯂꯣꯝꯁꯤꯅ ꯖꯤꯔꯤ ꯆꯦꯟꯈꯤꯕꯗ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯤꯕꯗꯣ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯥꯕ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯑꯇꯤꯌꯥꯗꯨ ꯑꯣꯟꯊꯣꯛꯑꯒ ꯃꯥꯂꯦꯝ ꯑꯇꯤꯌꯥ ꯍꯥꯏꯕꯁꯤ ꯅꯣꯚꯦꯜꯁꯤꯃ ꯑꯣꯏꯈꯤ ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡꯒꯤ ꯋꯥꯔꯤꯁꯤ 이ꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯃꯆꯠ ꯈꯔꯗꯤ ꯑꯩ ꯍꯥꯟꯅ ꯈꯔ ꯈꯪꯉꯦ ꯑꯉꯥꯡꯒꯤ ꯋꯥꯔꯤꯗ ꯃꯌꯦꯛ ꯆꯥꯎꯅ 이ꯒꯗꯧꯕꯅꯤ ꯂꯥꯏ ꯌꯥꯎꯒꯗꯧꯕꯅꯤ ꯅꯥꯏ ꯇꯥꯍꯜꯂꯣꯏꯗꯧꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗ ꯈꯪꯕ ꯌꯥꯕ ꯑꯔꯥꯏꯕ ꯋꯥꯁꯦ ꯋꯥꯔꯤꯁꯦ ꯂꯤꯕꯤꯒꯗꯧꯕꯅꯤ ꯍꯥꯏꯕꯤꯒꯗꯧꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤꯃ ꯑꯩꯅ ꯑꯩꯒꯤ ꯀꯣꯛꯇ ꯍꯥꯟꯅ ꯃꯗꯨꯃꯗꯤ ꯂꯩꯕ ꯑꯉꯥꯡꯒꯤ 이ꯕ ꯃꯇꯝꯁꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯅ ꯑꯩꯈꯣꯏ ꯃꯕꯣꯛꯁꯤ나 ꯂꯥꯏꯔꯤꯛꯇ ꯌꯥꯎꯔꯤꯕ ꯄꯥꯇ꯭ꯔ ꯄꯥꯇ꯭ꯔꯤꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯃꯆꯪ ꯂꯣꯏꯅꯃꯛ ꯑꯣꯏꯍꯜꯂꯦ ꯑꯃꯅ ꯑꯃꯗꯁꯨ ꯈꯤꯇꯪ ꯃꯕꯣꯛꯀꯤ ꯄꯥꯔꯠꯁꯦ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨꯅꯦ khitang oirgasu loiba fawba magi kenodudi warigi machattuda ma yaudana oideba sigi potsida an mari samnahalakpa haitare an mai torga angang singda advice piba moral lesson piba yaba adugumba wari mayam ama yawi ado aina masida aiba ma oina ai ngata mon phongdokpodudi ai di phongkhre loikhre aduga mayamna pibirakpa comment sing ado maduna hena aina pamjejai adubu hairiba lairik sida kari haini khitang mayamna penbi dana aingonda bal saita puruskar phangakpase masima aingonda yamna nungaiba ama poi aduga aina academic program si Lucknow da tawbane masi tawba matam sida aigi speech pibada aina yam kanna haijarambasi lairik si akhoi loan sida mai loan da loan kumari dani ko phongise phongiba lairik sing ase malemgi phampakta younanabagi damakta translation simadi yariba makhai tobiu haina aigi main focus se adumaina thamjarame translate tobiu haiba wahi simadi aina yam kanna hairame adubo moi hojik tawnanabadi tawri ikui dana nangi lairik si atei loan kaya mukta handoknanabagi ayaba pirao haidana saite academy dagi akogi chithi laktana aina ayaba de piki ado hoji malem atiasi translate tawbagi wafam adudi kadai phawba changjandriba haibadumadi aina ngasagi kenosida magi academy gi executive to the yaurubu natabanina adumadi aina khanba ngamjade adubu yari makai di award phangba lairik singse angangi khangde angangi hoji bawa amata tawdrieba angangi ga se aidi yari makai tahunjaningi sigi koi novel sida leisu yamna leite tangju tangi ayamana hana angangi laita lermisi folk kumba adigi wari gumba asinatana yamna novel da marang kaiba adumakti oide na aina khanjajai aduna ne aina translate to honjaningi haiba wapamchi thamjari se moina aigi bal site puruskar phangbase masides da mainly focus tawraga aingon da chi malakba London book or world book of record sida nangi keno se khangat na bai da makta aikoi selection tawre aduna nangi maruiba aigi biodata details se asima pirao aikoi maduma khalle haidan moina haire adu matungdagi di ai laknanaba moina baton tawre ada matam dudi ai akoi ojasu naba aduna keno tawi ai chatpadi matamdo aina
lakpa ngamaroi hena moida haidokre moigi award piba matamduda aduga yumda oina moina aigi keno se akoigi sigi simaga hajiki magi aigi certificate chobse simaga moina ingonda thabi rakhibani sigi pot sima aina film da tawkhibasidi angang oringedagi hauna aina dharma ga si pamaeba aduga lila su yam yeng lila se kayamu yamna pamna yengebu lila tawre haidana morapura ga chalaga tawramdana halakpasu yawrini kayam yamna thawa yawjage do aduna lila si keno tawe yamna pamai aduga drama sisu adum aina pamba radio drama gumba radio drama sidi aina khwaidagi youngest playwright ni haidana agi adhikar lei agi suse masi aina class 10 tamba adwaida ibani sisu asida akoigi oja kenona kariye radio gi producer sina lakpane aigi nakta subdani nangi adhikar lei aigi dusu radio gi drama oina sagol sem Indra Kumar ma drama gi producer ne ba radio gi ada mana ekagari ma thauraga akoida lakpane ada ID sudi maya adoi sida aina phamdana lari ama yengboi lakpoi tawringe da lakpanda nangi drama sanana bagi khangalle nang soi tawna ba lau hana as aisi yam haraubudo anganga oibanena aigi keno si drama si adhikar lei aigi su hana irakpagi matang si karina influence tawgebo atam sida aisi class 10 swaida keno machale me yawreba machale me yawda machale me gi journey ga yon ba chalakpa kari kara tawba mayamna machale me da yengbi ba mieng mayama ma leidana khara machale me kamu si khara ki boy lakpoi tu ka jaboi tawdana nupi sing sida tawba mayum pa ma khangaroi do bodong ga tawbi ba society sina khara kenu taweba masina aina machale me sina aingonda influence taweba aigi adhikar lei aigi su irapa matam sida aduna yam angang wona su ire class 10 ni na aduna youngest player ni haidise ne keno tawda ne skirt ama selaga madaida hemta thajalaga khallakpadu da su aisu yam harawa almaina radio drama ira ba matung da aina adeidi amuk thabak ate mayam leidana tokre aduga ai office ki thabak tawkhre office thabak torpa matam sida aina aigi pungninda lila dharma iningbagi wakhal amakak leibesina aigi wari macha koigi lekham ton koigi kinose aroiba mikup aina wari macha se masi aina cinematize taweba screenplay si aina taweba aina tawraga masi kino tawba sandi samna ningaga paisa leitaba matamdudi paisa yam nange akoi dolop si lupa lising ama yogdeba aina supervisor oina changakpachi paisa yam pangde aduna akoigi keno ama film ama puthokpagi wakhalududi ibadi loikhraga puthokpa ngamdadana adum leikhiba aduga akoigi telangana mamegi party amana makhunmani ga tawraga aihakisi phongani haina mahuraka yam chauna tawraga khara misi mina khara yauna khidana tokhieba almai toga aigi aroiba kenosi mikupsi namjandana leikre namjandana leikhiba matam sida aina supervisor oringegi matam sida aikoigi transporter chingi leisangse hauji leisnagi proprietor oriba leisangse achina aina as film amdi puthok pamine e puthok sine haina mana ne paisa si mana puthok pi bewan mana 10 lakhs puthok piraga aigi film lekham ton aroiba mikupse lekham ton che sanna khieba puthok khieba aja maya chaudhuri na film kumudarba matungda kumakpa hanba film ne akhoi lekham ton che aduga paisa su yam phangkhiba haitare aidi matamdu di touring nungning kari krasi yam chatleba nongda manga taru ka chachalakpa anmain tawdana aingonda haidi film gi nungaiba mikup ama leirakpa haitare paisa su mangdre film du so adum yengba yaba oire aduga nungaiba ama pueba adugi matungdagi aina mikup sida buni ngairi ba ne iseton se masi ahambagi sina ts kadrina kogi director oibane
aduga aina lohinama screenplay dialogue mayam sidi aina oikhibani film dugi adu matungdagi keno simadi ai thab khara chile eba office ki adugi matam dadi ana iseton film si screenplay si keno na tawe ranjit ningthojana tawe adu rasu paisa si adum hanjalle haidi paisa mangba film amta oikhide last ta ai asengba iral se ai asengba iral sidi art film oina nambane aina paisa changna haidi chumnagi digital keno do adu oina tawde simadi paisa yamna changhi aduga keno su tawe aingonda yam nungai ba pot amasu oi adu tawdubu film sidadi corona laksandana hall da kari da kara da any hall da su utpe yade ba magi leng keno si chana de ba hall sida an akhoi manipur hall da keno da akhoi kari friends to kis da utpe da yeng ba yade akhoi keno da MFDS ka akhoi hoji lambhen da leidib do makhoi gumba hall da di yeng ba dum keno si phaje ba an main do dana ulaba matung dagi di aisi sining chita nai aisi stroke to ge tawe numir humni wangang ba thok dana aisi rajmedi city da leyeba wangang ba singam de numir humni sima adu matung dagi aina as film si nang he namuraga kan phong dana leba dudi nuaite haina yawana phongki aigi keno sida MFDS da phongse adu matung dagi di aisi mathang film gi korokpada praksine award ki korokpada thabada best feature film tayaba adegi niri international film festival asida su taba adegi ate mumbai gi adegi handa maharashtra gi rosni international film festival mayam sida taba ada aina khalleba koi manipuri film ma ji su aikoina karigumba award ki damakta korokpa panorama gi korokpa matam sidana mogi yam phajari se aidi kanu tawdiyaba director sina loin mak pubi khadi phaba adu di natabani na aidi ngasagi computer gi matam sida di akhoi chahi siga computer sida yamna haidoi sing doi oideba panorama gi thaba matam sida ai sida we are waiting for you haraga man mari khak pi eba mari khak tang se amuka nari tawraga tharau haiba tharau haiba duda ngasai aidi isanupi si mapanda lekhidana sida imphal da leiba oirmagadi kharju pangdawba ada aina adugi akupa computer gi oiba mayam dudi aina khangdaba loikhra kan da khang pe wani da ado anmain tawdana aina agi film sida adugi moina tharau haiba mari khak semdor haiba du semdo magadi phangba bani haidana aina khalli adu state award phangni state award ta ahum adegi akhoigi kaksingi ga sisu phangni adu ate international film festival kaya da igi asengba iralsi phangni adu hojiksu kinogi approve tawbagi phibam da leiri adu broadcast tawbagi dudi aiga negotiation ama tawna ba makak changi adugi kino du da stage du da leiri chini aina film da aina pamja badu ai lesang leram dragadi ai film si putho amoy aduna lesang na aigi handaki kino se aseng biral se sisu lesna presents mana present weba present to ba bisi pesa putho pi eba putho pi dana mayam na main torga tawi do hojikti aina ahli su oire aduga film si yamna tawgi haina su wakal da khandre siju sidare do kariguma tanjada short kumba ama gumba nam sira gaina adugi wakal ngadi khalli adu hojikti aina hingi se 70 muk sura abanina aina hingbagi phibam si sei chamadi kaidongodi su punjira roi dogunina masidagi khara sei tara muka harjang ragadi lari ibasung amaktawa yayeba aduna aina khara kitang kalling sida iba yaba kaino kharadi ihorage ta horage na hojiksi aigi pabungi Kshetrimayum Memorial Trust aigi ipagi mamingda lingkhat bani mastage da mana piri aduga akoi chei kudingi aigi hek
program to khudingi aina lari aiba mayam si well known writers sing si felicitation to ba asima aina adum chathajai ado handaki 14 keno sida January loisan base agigi pabungi keno tai asi birth anniversary asida ta basida mai foundation ta basida mana supi dori aduga aina lairik ama puthoke haina khanjari Kshetrimayum Subadani punsi amasung magi korirol da mieng haina lari ama puthoke na khalli nahangai na aina iba lairik phongba handak phonga dori basina mayamna aigi amasung lairiki maramda ibirakpa ai life and the work aduga ai lairik singi ai wari macha aduga novel saireng adigi punsi wari aduga aina ijagriba mayam se drama film sidesida nainaba mayam se masi amu mina nainabirpa se amu phonge haina hauji akoigi 70% mukti loisale PSC chatir chanipan pangedauba adugi podama hojiksi sem saba akali kali loire hana aina adumaina tamjari nangnana baina yam kanna honari hoji pawgi oinadi sine agi literary journey sida leijari se ai si hojik si keno tawi lam chatpasi angang oingidagi hauna pame lam chatpasi di angang oingidagi pamai pamakpaduna maram oire na hairaga aina Japan chalure Japan chatpagi lairik ama Japan angakpalam da mama haina aina iba loisalakadore lamkoi wari sima hongena aina khanjari adagi amana akoi keno sida Andaman Nicobar aduga aina akoi isiega loinana khara keno oirakpada sei kharagi mamangda haidare kharagi mamangda aina Brindabandaga chatluba khotluba kari kara agi khongset mayam ama leiriba singsi nomaijing khudingi keno da naharon thodangda phongkhre haidi sigi ai journey duma phongkhre Japan gi tangkhai henjana phongkhre adudagi ai isan naraktana Japan gi si loisambangam dadana leiriba ana hairiba lairik ani sima phongdoke na khalli adagi amana aina jail da leiringai da chingjang lakpagi sanarei haina lairik ama aina irakpa novel se masi writers forum da phongnana ba pibani matamdu dadi yam angang wana jenda hek leirubaga tholaga lakse dum evaluation writers forum gida aina phongnana ba pibada akoi naharol gi matamdu dadi yamna kanbanina adugi pot khara yawbududa masi nungaidong mande hana phongkhidabane haujiti aina madubu phongdokpada aingonda akiba mata leitre aduma aina phongdoke haina aduma khalli aduga radio drama ibaloraba ama leiri mamsilakpa thaja na tawraga ana asimaga sindoaga pige haina adugi wakhalon duma hojiksima lei adubu isasi marki oina narakpa he yawrakpada diabetes leibanina kari haini lari ibada ngamuktaba matanga yamna yawraeba haidi pothadaba yadaba kari karatoba mayam adubu adunani aina yaringbai aina ai sidringai sida tawja horage dana aina isa leiringai da tahoge dana aigi seminar se 50 years golden jubilee seminar tawjari se asi hingai sida ina tawjari ni aduga kan simasu criticism gi like simasu aina machisu achoba volume ma oibanina simaga phongdo horogadi ai nungaini haina aina khalli 2026 January da phongdawni adui matung dei di aina lamkoi wari gumba wari macha di khara dum leijai wari macha da sairengna sayo oiragachu pamjabadi wari macha ne aduna wari macha gi like simadi aina adum iri marmarta adumra aduga mi mayam dawna yam toina wari macha se yamna ibadu ai tawde lari amamam phongbada wari macha gi lari amamam phongbada decade amam 10 years sei tara na khujing oraga ai wari macha chingche phonge ai maisa masung maisa ke matungda phongakpa like se sei tara ni thoi muka kaneba
sumaina wari macha ama mirappada aina gorong gorong chelaga ibadudi aina ngamjadaba adumba ama ate thabuk tawrum mayam na chu khara yakhai thangai baso dum lakpanina adumaina khalli kharadi hi khalli marak thatna angangi comic nakhoina wahang hangatragaso aisi angangi comic si illustrated folk tales of Manipur haidana angangi comic si ma hairiba comic si da kenone akoigi English na translate tawraga akoigi nanau koi keno haina ama lai phongbagi ama lady masina English ta translate tawraga phonge akoi the long arm deafness akoi lai ko sangbi aduga the hornbill bird usek langmaidong aduga rongmekai amasung lanbung akoi travel gi wari ma my doll my mat ita laidhi aduga keno akoi gi maya mama akoi wari macha taruk akoi comic taruk haitare English ta comic taruk kumba phonge comic taruk si akoi gi English ta phongbasi yamna mong ta na phongi akoi gi color da phongbani mapan daga namuraga tawbani ado ai isagi copy khare leibase mayam na hek pubi hibadana isagi personal copy phau leite dana aina nanauda ai like to copy in the piu copy in the lejage haidana tawri mayam na khara pamnai the long arm deafness ka se hek yembada akhoi Manipur gi comic si su aidi inop nop tabra haina aina khalli mache prithvi gi mafam ataida yole koi lupa chama moi dadi dollar ahum akhoi somda yon mana lupa chama da tawraga adumaina tawi angangi sida ina thawai yawjabase comic kharasu ige na di aina khalli je sana mai lain thogi wari akoi gi aduga kenogi kodojam lairembi gi wari aduga magi kori phaba akoi gi oiba khar lejari dana akoi gi oiba potse masida ai khara changjallaga khut thage haba wakhansi lejai hojik se aina hojik akoi gi ai basingda pining base aidi saite de sinna yamna refine oiba saite si yamna taru ba refine oiba potse wa se hairaga ihaningi yamna slang word se phajabase nupi gi phajabase ko ga leite migi loinma uthokpada leite khajakaktang khidangdang hairaga khangba aduga khidangdang haidi phajabadu magi yamna slang language season rudragasu phajaba wahaina hairaga potse season ningi yada kadi haidare hainingi ni haidana loi hainingi ni na isai mukta su mapa macha tamina bayadaba waga se akoina hayaningde ado aiba mo oina taruba yamna refine oiba language se wahi se khallaga sizinaba phai haiba wakalon se ai mayamda thamjaningi angangi irakpa matamdadi aikoina hekta pangi de ibayade aikoi angangi thakta kumtharaga irakadoreni angangi wari ma irakpada ahangi wakhan khallaga ibayade aina angangi wari igena harigadi angangi sahi kayagi angangi londa idoribano sahi 13 ki makhada igadoribra sahi 19 ki makhada igadoribra aduga sahi 13 ki makhada igadoribra aina ngasai iramdaida aina ma khanganeba adudi sahi 13 ki makhada iragadi asingumba language se asingumba wa se sizinnagadobani aduga angangdadi yariba makai aikoinadi angangi warida yamna kihan khanghanba wari se isam samna harda laiko sangbigi wari hairone taptagi wari hairone angang singda yam kireeba laiko sangbi gaina akibigi wase masi aikoina ada salu matamdadi yariba makai less oigadoni hayaba angangi wari irapada yamna kihan khanghanba naiga tahandana khotana masida tawbase mamangai matamdadi kadi haibtare ge phoki mayamdadi yam yawridana ado hojik iba anouba technique sidadi aikoina salubada hairakpa wase keno oi koi
ꯌꯥꯝꯅ ꯂꯥꯏꯒꯗꯧꯕ ꯂꯣꯟ ꯄ꯭ꯔꯃꯥꯟꯁꯨ ꯂꯥꯏꯒꯗꯧꯕ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯑꯗꯨꯒ ꯃꯌꯦꯛ ꯆꯥꯎꯕ ꯂꯥꯏ ꯌꯥꯎꯕ ꯍꯥꯏꯕꯁꯦ ꯑꯉꯥꯡꯁꯤꯡꯗꯗꯤ ꯇꯉꯥꯏ ꯐꯗꯦ ꯑꯗꯨꯅ ꯌꯥꯝꯅ ꯑꯀꯤ ꯑꯈꯪ ꯇꯧꯕ ꯄꯣꯠꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯁꯤꯃꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤ ꯑꯩꯈꯣꯏꯗ ꯊꯝꯃꯛꯏ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯋꯥꯔꯤ ꯏꯕꯗ ꯃꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯩꯅ ꯂꯥꯏꯔꯤꯛ ꯏꯔꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯛꯆꯈꯤꯕꯁꯤ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯅꯣꯚꯦꯜ ꯂꯥꯏꯕꯛꯁꯦ ꯃꯁꯤꯗꯩꯁꯤꯗ ꯆꯤꯊꯤ ꯑꯅꯤꯈꯛ ꯐꯪꯉꯤ ꯑꯍꯥꯟꯕ ꯆꯤꯊꯤꯅ ꯅꯨꯄꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯔꯛꯄꯅꯦ ꯃꯥꯅ ꯀꯔꯤ ꯍꯥꯏꯅ ꯏꯔꯛꯀꯦꯕꯨ ꯏꯆꯦꯃꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯕꯛꯁꯦ ꯑꯩ ꯄꯥꯖꯔꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕꯗ ꯑꯩ ꯋꯥꯏꯔꯒ ꯄꯥꯖꯕꯅꯤ ꯑꯗꯣ ꯂꯥꯏꯔꯤꯛꯁꯤ ꯄꯥꯗ꯭ꯔꯤꯉꯩꯒꯤ ꯄꯥꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯛꯇꯗ ꯑꯩꯍꯥꯛꯁꯦ ꯁꯨꯏꯁꯥꯏꯠ ꯇꯧꯗꯅ ꯊꯧꯔꯤ ꯌꯥꯟꯗꯅ ꯁꯤꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯖꯕꯅꯤ ꯑꯗꯨꯕꯨ ꯏꯆꯦꯃꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯔꯨꯕꯗꯒꯤ ꯑꯩ ꯁꯤꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯆꯔꯦ ꯑꯗꯨꯒ ꯑꯩꯍꯥꯛ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕ ꯉꯝꯅꯅꯕ ꯅꯔꯁꯀꯤ ꯇ꯭ꯔꯦꯅꯤꯡ ꯆꯠꯇꯅ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯖꯔꯦ ꯍꯥꯏꯅ ꯁꯤꯃ ꯐꯪꯕ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯃꯤ ꯑꯃ ꯁꯤꯍꯟꯒꯗꯧꯕꯗꯨꯗꯒꯤ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗꯅꯤ ꯑꯩꯅ ꯍꯔꯥꯎꯖꯔꯤꯕꯅ ꯑꯅꯤꯁꯨꯕ ꯆꯤꯊꯤꯁꯤꯅ ꯅꯨꯄꯥ ꯑꯃꯅ ꯊꯥꯔꯛꯄꯅꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯊꯥꯔꯛꯀꯦꯕꯨ ꯑꯩꯗꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯄꯤꯅ ꯏꯕ ꯂꯥꯏꯔꯤꯛꯁꯦ ꯁꯨꯡꯄꯥ ꯄꯥꯗꯦ ꯃꯔꯝꯗꯤ ꯅꯨꯄꯤꯅ ꯏꯕ ꯂꯥꯏꯔꯤꯛꯁꯦ ꯐꯖꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯒꯣꯚꯔꯅꯔ ꯔꯣꯗꯀꯤ ꯃꯅꯤꯡꯗ ꯂꯥꯏꯕꯛ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤ ꯂꯩꯔꯝꯕꯗꯒꯤ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯨꯕꯗꯅꯤꯅ ꯏꯕ ꯅꯣꯚꯦꯜꯁꯦ ꯑꯩ ꯃꯀꯣꯛꯇꯩ ꯂꯣꯏꯐꯥꯎ ꯄꯥꯖꯔꯦ ꯑꯗꯨꯅ ꯅꯨꯄꯤꯅ ꯏꯕ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯌꯥꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯇꯃꯛ ꯈꯪꯉꯤ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯅꯨꯄꯤꯅ ꯏꯕ ꯂꯥꯏꯔꯤꯛ ꯄꯥꯖꯔꯅꯤ ꯍꯥꯏꯅ ꯁꯤꯅꯤ ꯑꯩꯁꯤ ꯍꯔꯥꯎꯒꯗ꯭ꯔꯥ ꯅꯣꯛꯅꯤꯡꯒꯗ꯭ꯔꯥ ꯑꯩꯉꯣꯟꯗ ꯅꯨꯄꯤꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯕꯤꯗꯦꯒ ꯍꯥꯏꯕꯁꯤ ꯏꯎ ꯎꯁꯤꯠꯄꯤꯗꯕꯗꯧꯅ ꯇꯧꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯐꯣꯡꯗꯣꯔꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯉꯛꯆꯥꯟꯅꯕ ꯑꯃꯁꯨ ꯄꯣꯛꯏ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯄꯣꯛꯏ ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯄꯤꯅ ꯏꯕ ꯂꯥꯏꯔꯤꯛ ꯄꯥꯔꯅꯤꯅ ꯍꯥꯏꯕꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛ ꯄꯣꯛꯆꯈꯤꯕꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯃꯁꯤꯃ ꯑꯩꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯑꯩꯅ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯖꯕ ꯋꯥꯔꯤꯅꯤ ꯁꯤꯃ ꯄꯟꯖꯒꯦ